kuki CSO singna Imphal Tamenglong da kuki singi ayet apan yaudana chatok chasin ya binaba haijakre haini hairi uja nakalamarom da makoisu hingbagi essential commodities sangi bani adubu tholi ba irangi haurak phamdi makoisi dum oiba masagi makong da thangna yansinjaba haibaduni amarom da aduga haidi haururabanina misu saure akoi sumangaire naga ichilinaw sumangaire dum saure aduga somda makoi gi poche essential commodities wasalapa dagi chathok chasin da pharak tar agana maduda chathok chasin do yasinna binaba haijari haidana mu hairi taseng na harga di masi ngamni haidana khongjang do mingonda khanaba hauraga di oza ngamna ba changchang ga dabane amarom da sigera changgera ado sidi yam ikai khangdabagi ikai khangdaba manbagi kainone ba oza thamai ba statement sidi aduna masi miyamna su dumak thamai ba statement se miyamna su dumak yaningoi haibadi irang su makoina dum thohanba aduga irang dugi tongan bada negative impact amuk phangaga phangiba negative impact dugi su amuk su madu phangdana masung haijaba haibase masi ikai ningai oiba masana masagi makongda thangna yanjinjaba haibaduni sigi matangda dumak khoigi manipur government gi lairiba lengak paibada yawrubasu mangai kuki gi any asok apan anayek yarakpa matamda chattana sijada leire chattana unai rims da leire chattana unai ngarang na hana khoigi leilon bai faida mioi taruk legi da badugi hajik phok justice phangdabagi akhoi pang tawbuda yang kanna tawdo asok apan phanyam yawbudo ja kanantana chatlaga hangbagi mamisi akhoi aduma ude masida sudum miyamna penadabagi wafam se social media gi platform do ja phungdokna basu ja akhoi sudum uba phangje hairiba matang si su dumak dum paliba lengak si su adumak kari karamba habadi akiba leibagi damakta makhoina kuki jo singse yamna kina chatlibano habagi wahang se oza si miyamgi achauba wahang neba oza kari kamai thamini here hojik si sum akhoni yengbuda kenoni kuki jo community singse makhoi gi marak su hojik si wakal si tongan tongana khanaba adumba section sing adum akoi leiba ure leisu leire haitare aduna section khara mana akoi hana gi mahuksa gi phibam akoi gi hana akoi punna hingminaba punna totna tinaba ad lemin saminaba adugi phibam do hanjilaningba adum mahuksa gi phibam do hanjilaningba adum kangbu ma su khara su leire adu khara mana ngasai kano do akhoi separate administration tonganba union territory ngain haiba makhoi ngasai khulai pa akhoi terrorist kangbu sing do akhoi suspension of operation gi makha da leba terrorist organization sing do na makhoi na pata liba demand se masida adum satning ba kangbu kharasu adum lei haitare aduga marak tu da amuk kare hani karim ta su haiba ngam da haitare kano da adum mayai da lepa kangbu amsu adum lei haitare asumba makhoi moi marakta su smaina contradictory ojaba akhoi natragana khara akhoi conflicting oiba adumba section singse adum leitaba nate adana hojikse surasanpur da akhoi jo community gi marakta akhoi hana gi mahuksa gi akhoi peace and normalcy hanjalan ba pamba adumba kambu ma leire habdidi akhoi mamangda handakta thokiba kenoda matam khargi mamangda ta ugre haitare mokhoi mayam gi marakte kambu ma akhoi hana gi lekhidaba kenoi bungsakin palte mele magi masan pa yauna amagi magi imu manung amasung magi tongan ba akhoi jau community gi marui palusing basing akhoi sidai imphal da laga honorable chief minister ga magi bangloda unadana khotana wari san ki khoi ba leigre dana adu masu madu ma leigre aduga kanoda kampopigi romgi site su akhoi honorable chief minister na salisi na thangkhang omrak sure haitare adega mahak aru handakta akon ba sapaduda akhoi mafam duki mi mayam tong amasu unare pulle makhoi masam si yaure tharum da puna adum yawmina na tawre
sumai to na adai dis adum leitawdi khara natte haitare aduna hojik leiriba akhoi naga singi mathakta makhoi khut thaba horba khorba toru do aduna maram oire harga makhoi hojik se nomada tangai phatan changba akhoi essential commodity sing se phangbagi satin warak lap tan jaj dadi punsi se awa ba haidu makhoi sapsan khangpa haitare ne mioi basina nomada akhoi san thang chin chak sibu phangtrdi sara help matam adhi potu lei ki hare su paisa leir ga su potu lei no phangtrdi madada wa badadi kari hairuni adna sigi awaba phim se makhoi chap chana mayok na raklabnina hojikte makhoi jo khanjana ro haitare aduna ninga sagi makhoi chat thok se sin to de yan biu khor biu gaina hoji makhoi kanu ge to ri se request appeal ge to ri se adna sigi marak se amuk makhoi tongan ton ba se hadakta ngarang handa akhoi keno na honorable chief minister gi maki initiative makhada amasung kangpupi gi akhoi gi MLA hawkhulat kipgen adigi deputy chief minister nem sakip gen makhoi su yauna mayam da lokthokhiba akhoi national highway 2 stage da akhoi gi keno se free movement yahalagani for all communities na hagi dana nan bus khara chatna khotna akhoi gi passenger mayam chat pa hogi bise masris da adam thoidokpa kare hani akhoi gi